ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯇꯥꯕꯤꯔꯔꯣꯏꯗ꯭ꯔ ꯌꯥꯝꯕꯣ? ꯀꯔꯤ ꯇꯧꯕꯒꯤ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯔ ꯂꯩꯗꯣꯏꯅꯣ? ꯆꯤꯟꯁꯤꯅ ꯄꯟꯕꯗ ꯑꯗꯨ ꯍꯪꯒꯣꯏꯕ ꯊꯕꯛ ꯅꯪꯃꯛꯅ ꯌꯥꯝꯕꯨꯡꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ. ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯑꯁꯦꯡꯕꯗꯣ. ꯀꯔꯤ ꯅꯪꯒꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯗꯕ ꯆꯥꯁꯤꯟꯅꯕ ꯋꯥꯍꯩꯗꯨꯅ ꯑꯩꯒꯤ ꯑꯁꯥꯎꯕꯕꯨ ꯏꯪꯊꯔꯝ ꯉꯝꯒꯗꯕ ꯅꯠꯇꯦ. ꯌꯥꯝꯕꯣ, ꯅꯪ ꯑꯩ ꯆꯍꯤ 10 ꯍꯦꯟꯅ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯄꯟꯊꯨꯡ ꯌꯧꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯈꯤꯗꯦ. ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤ? ꯇꯥꯅꯤꯡꯗ꯭ꯔꯦ, ꯃꯈꯥ ꯁꯝꯊꯔꯛꯀꯅꯨ. ꯍꯣꯏ, ꯑꯩ ꯍꯥꯏꯈꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯁꯤ ꯅꯪꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯅꯅꯦ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ. ꯌꯥꯝꯕꯣ, ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯕꯨꯡ ꯅꯪ ꯈꯛꯀꯤꯅꯤ. ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯣ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯑꯩ ꯏꯆꯦꯜꯁꯤꯅ ꯄꯟꯕ ꯐꯥꯎꯕ 이카이바 파오이야보 이마도 나이보 세우 가라게 담아 누파도다 연통람바니 야보 누파도소 마하게 아빠마 박나보나보다 연봉는 어린바 상품도 오케바니 연봉 락도 나가시 아이부간 미리시니 Yambo, ay pataba-tabagdi, tawdi, ay tawso-tawloy Yambo, ay matajabayo Yambo, ay landa ba sing mani Yambo, ay landi. Lamong layringaydanne, ay nungsibigi tuwa na usukadawa, sangsasida ka namta lite, ay natajaye, nang nagidamda, ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯕ ꯁꯦ ꯀꯞꯄꯅꯣꯕ ꯌꯥꯝꯃꯨꯡ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯅ ꯀꯞꯄꯗꯤ ꯌꯥꯝꯃꯨꯡꯁꯨ ꯀꯞꯅꯤꯡꯉꯦ ꯅꯪ ꯀꯞꯀꯅꯨꯀꯣ ꯑꯩ ꯀꯞꯄꯅꯣ ꯍꯥꯏꯔꯗꯤ ꯌꯥꯝꯃꯨꯡꯁꯨ ꯀꯞꯇ ꯇꯥꯕ ꯀꯞꯄꯔꯣꯏꯒꯦ ꯅꯪꯁꯨ ꯀꯞꯄꯅꯨꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯃꯨꯡ ꯍꯥꯏꯅ ꯀꯧꯕꯗꯣ ꯌꯥꯝꯃꯨꯡ ꯌꯥꯝꯅ ꯇꯥꯅꯤꯡꯉꯦ ꯑꯝꯇ ꯀꯧꯔꯛꯑꯣ ꯁꯦ ꯑꯝꯇ ꯀꯧꯔꯛꯑꯣꯕ ꯀꯞꯄꯔꯣꯏꯌꯦ ꯌꯥꯝꯕꯣ ꯀꯔꯤ ꯌꯥꯝꯕꯨꯡꯉꯕ ꯑꯩ ꯑꯣꯏꯃ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯤꯡꯆꯥꯕ ꯍꯥꯏꯁꯤꯅꯤ ꯅꯨꯡꯁꯤꯇꯤꯖꯣ